Moreh Phubalada Kuki militantsingna kapsillakkhre. Kuki militantsingna State Security Force amadi atai khulsingna bom amadi nongmai kapsinduna landabagi thabak leptana chathari. Masigi manung chana Moreh da leiriba State Force singda Kuki militantsingna bom amadi nongmai round kaya kapsinduna akanba mawngda landarakkhre. Press na fangba pauda thogdok asi numidang pung 8 15 rom taba matamda Moreh Ward number 9 IB manakta thokibani. Mafam aduda post sangdun leiba State Force ta ngasi numidangi pungpham aduda Kuki militants na bom mari rom hana kapsillaklaba matung nongmai round masing khangdana kapsinduna landarakhi. State Force ki maikai dagisu khudakta handuna kapada pung khara khutthongna ki thogdok aduda nakal ani gi marakta misi mina natraga asok apan gi pauti phangba ngamdri hairi. Amaromda Bishnupur district ka thangnana leiriba Chorchanpur district ki manung chanba Chingphai village tagi Kuki militants ng ngarang ayuk pung 3 minute kunrom tabada Phubala maitai khul tamna nongmai round tararong kapsillakkhre. Press na phangba paudahay Kuki militants ng nongmai kapsillakliba adu Chingphai singda sariba makogi bunker dagi kablakba oigani hairi. Nongmai kapsillakba aduda miyoy amata asok apana chingba yaude. Adubo Kuki militants na ngayhak laitana nongmai kapsillakba na maram oiraga Phubala maikai da leiriba khunja singna mipaiba poknare hairi.